ꯃꯌꯥꯝ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯃꯌꯥꯝ ꯑꯣꯗꯤꯑꯣ ꯇꯥꯕꯤꯔꯒꯗꯤ ꯔꯤꯄ꯭ꯂꯥꯏ ꯈꯤꯇꯪ ꯄꯤꯕꯤꯔꯛꯑꯣ ꯇꯞ ꯇꯞ ꯊꯧꯁꯤꯀꯣ ꯃꯌꯥꯝ ꯑꯣꯗꯤꯑꯣ ꯇꯥꯕꯤꯔꯒꯗꯤ ꯈꯤꯇꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯔꯛꯑꯣ ꯃꯈꯥ ꯇꯥꯖꯔꯛꯀꯦ ꯑꯩ ꯑꯣꯗꯤꯑꯣꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯛꯇ ꯂꯩꯔꯝꯃꯦꯕ ꯐꯔꯦ ꯇꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯅꯥꯟꯊꯣꯏꯕ ꯕꯤꯀꯥꯁ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯆꯠꯆꯔꯤꯁꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯐꯝ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯌꯥꯝ ꯁꯦꯡꯂꯕ ꯃꯐꯝ ꯑꯃꯗꯅꯤ ꯃꯌꯥꯝ ꯒꯦꯁ ꯇꯧꯕꯤꯕ ꯑꯗꯨꯝ ꯌꯥꯅꯤ ꯃꯐꯝꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯄ ꯌꯥꯒꯅꯤ ꯁꯤꯡꯖꯃꯩꯒ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯃꯐꯝ ꯑꯃꯗꯅꯤ ꯍꯥꯏꯕꯁꯤ ꯇꯝꯖꯒꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯂꯥꯏꯚ ꯊꯥꯗꯣꯛꯄꯗꯨꯗꯤ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯐꯤꯜꯗ ꯑꯣꯏꯅ ꯆꯠꯆꯔꯦ ꯂꯧꯕꯨꯛꯇ ꯂꯧꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯔ ꯆꯥꯏꯕ ꯂꯥꯛꯄꯅꯦ ꯑꯗꯩꯗ ꯃꯐꯝꯁꯦ ꯆꯪꯉꯨꯁꯦ ꯆꯪꯉꯛꯄꯅꯦ ꯌꯥꯝ ꯃꯔꯛꯇ ꯃꯉꯥꯡ ꯄꯨꯟꯁꯤꯕꯅ ꯌꯥꯏꯐꯔꯦ ꯁ꯭ꯇꯥꯔꯗ ꯀꯃꯦꯟ ꯄꯤꯔꯛꯏ ꯒꯦꯠ ꯑꯁꯤ ꯂꯩꯕ꯭ꯔꯥ ꯑꯌꯨꯛꯇ ꯆꯠꯇ꯭ꯔꯤ ꯉꯁꯤ ꯆꯠꯂꯤꯁꯤꯅ ꯑꯍꯥꯟꯕꯅꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯞꯅ ꯈꯨꯔꯨꯝꯕꯤꯌꯣ ꯑꯗꯨꯝ ꯊꯧꯒꯜ ꯐꯪꯍꯟꯖꯒꯦ ꯂꯥꯞꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥꯁꯤ ꯅꯛꯁꯜꯂꯒ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔ ꯌꯥꯎꯗꯕꯅꯤꯅ ꯈꯔꯗꯤ ꯅꯤꯛꯑꯦ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯁꯦ ꯁ꯭ꯇꯦꯕꯤꯂꯥꯏꯖꯔ ꯑꯝꯇ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯁꯤ ꯌꯧꯗꯣꯔꯦ ꯒꯦꯠꯇ ꯇꯝ ꯈꯥꯝꯁꯤꯀꯣ ꯇꯝ ꯈꯥꯝꯁꯦ ꯑꯩ ꯒꯦꯠ ꯑꯝꯇ ꯅꯝꯒꯦ ꯃꯌꯥꯝ ꯒꯦꯠ ꯅꯝꯖꯔꯛꯀꯦꯀꯣ ꯒꯦꯠ ꯅꯝꯖꯔꯛꯀꯦ ꯁꯤ ꯑꯀꯣꯏꯕꯁꯦ ꯑꯩ ꯂꯥꯛꯈꯤꯒꯦ ꯁꯤꯗꯩꯁꯤꯗ ꯃꯆꯤꯡ ꯍꯣꯖꯪ ꯂꯩꯔꯦ ꯑꯩꯈꯣꯏ ꯒꯦꯠ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ Ebudhou Purukshoubi ꯍꯣꯖꯪ ꯑꯅ ꯏꯔꯦ Ebudhou Purukshoubi ꯍꯣꯖꯪ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯖꯪ ꯀꯠꯆꯔꯤꯁꯦ In loving memory of Hairom Samu Maitai Moirangthem Ebudhou Maitai Moirangthem Ongbit Tunanbi Laima Katchabana Kanano haiba matamda Hairom Chauba Maitai Hairom Ongbi Nandini Devi Kongba Ucheckon Khunau Imphal East Koigi Kongba Ucheckon Imphal East neba maphamse mayamna Kongba Ucheckon hai khangna maphamdo aduda semba Ebudhou Purukshoubi na mayamna hainabadu ngasisina aigidi asengba ahanbane maphamse lakcharise somda labuk lamhang isang sangba yet oida labuk lamhang isang sangba leire oh mamangda uriba koigi laichil thangisina kainone koi barni ching leire ado si oida punan ching asna ka leire maning thangba side ta si iril turen se chele si iril turen ni ko mya chumi ko sida leire ado ngasi se Sunday ne ye mayam changse kano tauge Sunday ne ado changba yam nungai do male kano Sunday se lai kuramba ya male ado yengase ama lai ji maning lai kuram lai ra maning da mim su la hawe lai kuram lai ne wari watai sa se pagi page su thambirak pa lai request taubirak pa lai haidi
ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯕꯤꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯅ ꯊꯥꯖꯅꯅ ꯈꯣꯏꯔꯝꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯈꯛꯇꯪ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯊꯑꯣꯏꯅ ꯁꯤ ꯅꯝꯒꯦꯅ ꯂꯥꯛꯄꯕꯨꯗꯤ ꯅꯠꯇꯦ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯂꯦꯡꯗꯅ ꯒꯥꯔꯤꯁꯦ ꯂꯦꯡꯗꯅ ꯀꯃꯦꯟ ꯄꯥ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯄꯥꯖꯔꯛꯀꯦ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯂꯣꯏꯅꯃꯛ ꯄꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯒꯥꯔꯤ ꯂꯦꯡꯕꯒꯤ ꯀꯦꯃꯦꯔꯥꯁꯦ ꯄꯥꯏꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯇꯧꯔꯦꯕ ꯁ꯭ꯇꯦꯕꯜ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯥꯕ ꯉꯝꯖꯗ꯭ꯔꯦ ꯑꯇꯦꯟꯕ ꯀꯃꯦꯟꯕꯨꯗꯤ ꯄꯥꯖꯔꯛꯀꯦ ꯀꯣꯡꯕ ꯇꯨꯔꯦꯜꯅꯦ ꯑꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯣꯡꯕ ꯇꯨꯔꯦꯜ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯁꯦꯝꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯣꯖꯪ ꯑꯅꯤ ꯂꯩ ꯁꯣꯝ ꯅꯥꯀꯟ ꯃꯄꯥꯟꯗ ꯂꯩꯍꯧꯕ ꯍꯣꯖꯪꯗꯨꯃꯒ ꯑꯗꯨꯒ ꯁꯤꯒꯤ ꯍꯣꯖꯪꯁꯦ ꯁꯤꯁꯤꯅ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏ ꯏꯕꯨꯙꯧ ꯑꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣꯒꯤ ꯃꯥꯒ ꯍꯦꯛ ꯁꯣꯛꯅ ꯁꯝꯅꯅ ꯂꯩꯔꯤꯕ ꯍꯣꯖꯪꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯁꯤ ꯂꯩꯁꯤ ꯄꯨꯈ꯭ꯔꯤ ꯁꯥꯔꯛꯀꯗꯧ ꯃꯥꯜꯂꯦ ꯌꯨꯝ ꯁꯥꯗꯣꯏꯖꯥꯠꯂꯁꯦ ꯈꯪꯗꯦ ꯍꯥꯟꯅꯗꯤ ꯁꯤ ꯎꯅ ꯂꯣꯏ ꯀꯣꯏꯁꯟꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯎ ꯂꯣꯏ ꯊꯥꯕꯅꯦꯕ ꯋꯥꯜ ꯈꯖꯪꯒꯤ ꯆꯪꯉꯣꯏꯁꯦ ꯈꯥꯝꯃꯨ ꯑꯩ ꯆꯪꯉꯛꯀꯦ ꯈꯣꯡ ꯆꯪꯉꯛꯀꯦ ꯅꯪ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯃꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯏꯕꯨꯙꯧꯒ ꯁꯥꯒꯣꯟꯅꯅ ꯂꯩꯔꯤꯕ ꯍꯣꯖꯪ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯥꯛꯅꯔꯤ ꯃꯌꯥꯝ ꯏꯕꯨꯙꯧ ꯑꯁꯤꯕꯨ ꯈꯣꯏꯔꯝꯕ ꯂꯥꯛꯅꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯅ ꯆꯪꯉꯛꯏꯕ ꯂꯝꯕꯤꯗꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯀꯟꯅ ꯐꯠꯇꯕꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯄꯣꯠ ꯍꯣꯜꯒꯨꯝꯕꯗꯤ ꯃꯆꯥ ꯃꯆꯥ ꯈꯔ ꯂꯩ ꯑꯗꯣ ꯀꯣꯏꯂꯥꯒꯨꯝꯕ ꯊꯥꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯁꯤꯃꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯁꯤꯗ ꯃꯩ ꯄ꯭ꯔꯤꯄꯦꯗꯀꯤ ꯃꯩ ꯃꯥꯜꯂꯦ ꯆꯪꯉꯤꯁꯦ ꯃꯩꯗꯤ ꯆꯪꯉꯦ ꯃꯩ ꯌꯧꯔꯦ ꯃꯩꯗꯤ ꯌꯧꯔꯦ ꯑꯗꯨꯒ ꯌꯦꯠ ꯑꯣꯏ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯌꯥꯝ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯦꯟ ꯂꯣꯏ ꯄꯥꯖꯔꯛꯀꯦ ꯃꯌꯥꯝ ꯃꯊꯛꯇꯒꯤ ꯂꯣꯏ ꯄꯥꯖꯔꯛꯀꯦ ꯑꯩ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯛ ꯑꯃ ꯎꯕꯗꯣ ꯑꯍꯥꯟ ꯄꯥꯖꯕꯅꯦ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯗ ꯌꯥꯄꯣꯟꯇꯦ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯆꯪꯅ ꯏꯔꯛꯏꯕꯅꯤ ꯀꯩꯗꯧꯕꯩ ꯄꯥꯔꯣꯏ ꯁꯤꯗꯤ ꯏꯔꯨꯜꯕꯨꯡ ꯐꯥꯎꯕ ꯂꯝꯕꯤꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯑꯗꯩꯗꯤ ꯄꯨꯔꯨꯛꯁꯧꯕꯤ ꯍꯥꯏꯕꯤꯔꯛꯑꯦ ꯂꯥꯏꯁ꯭ꯔꯝ ꯕꯤꯖꯦꯁꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯝ ꯇꯧꯗꯦ ꯁꯥꯎꯟ ꯄꯥꯁꯤꯈꯣꯡ ꯂꯧꯃꯥꯟꯕꯤꯔꯣ ꯔꯣꯍꯤꯠ ꯏꯔꯦꯡꯕꯝ ꯑꯩꯅ ꯍꯥꯏꯕ ꯆꯨꯝꯃꯦ ꯆꯟꯆꯟ ꯀꯦꯅ ꯍꯥꯏꯔꯛꯏꯁꯦ ꯎꯆꯦꯛꯀꯣꯟ ꯄꯨꯔꯨꯛꯁꯧꯕꯤ ꯃꯥꯜꯂꯦ ꯄ꯭ꯔꯦꯝꯖꯤꯠ ꯂꯧꯔꯦꯝꯕꯝ ꯃꯥꯏ ꯒꯦꯁ ꯏꯁ ꯀꯔꯦꯛ ꯄꯨꯔꯨꯛꯁꯧꯕꯤ ꯔꯣꯅꯦꯜ ꯅꯤꯡꯊꯧꯖꯥ ꯏꯌꯥꯝꯕ ꯂꯝꯕꯤ ꯑꯐꯕꯔꯣꯝꯗ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯏꯃꯥꯟꯅꯕꯩ ꯀꯩꯅꯣꯅꯤ ꯂꯧꯕꯨꯛꯇ ꯍꯥꯔ ꯆꯥꯏꯕ ꯆꯠꯂꯨꯕꯅꯦꯕ ꯑꯗꯣ ꯂꯝꯕꯤ ꯐꯠꯇꯕꯔꯣꯝꯗꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣꯗ ꯑꯗꯨꯗꯒꯤꯗꯤ ꯅꯛꯑꯕꯅꯤꯅ ꯑꯥꯔ ꯀꯦ ꯁꯤꯡ ꯂꯧꯕꯨꯛ ꯋꯥꯡꯕꯗꯣ ꯎꯔꯤꯗꯣ ꯏꯔꯤꯜꯕꯨꯡꯅꯦ ꯕꯥꯃꯣꯟ ꯀꯝꯄꯨ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯅꯟꯅꯩꯕꯝ ꯕꯤꯀꯥꯁ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯪꯖꯒꯦ ꯃꯌꯦꯡ ꯂꯩꯀꯥꯏꯗꯒꯤ ꯉꯁꯤ ꯂꯥꯏꯚ ꯆꯠꯍꯟꯅꯤꯡꯉꯤ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯑꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯅꯛꯄ ꯃꯤꯗꯒꯤ ꯀꯃꯦꯟ ꯇꯥꯖꯅꯤꯡꯉꯤ ꯀꯩꯁꯨ ꯀꯃꯦꯟꯀꯤ ꯋꯥꯐꯝ ꯂꯩꯖꯗꯦꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯦꯖ ꯉꯔꯥꯡ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯅꯃꯛ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯖꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯀ꯭ꯂꯦꯔꯤꯐꯥꯏ ꯇꯧꯕꯗꯣ ꯑꯀꯨꯞꯄ ꯃꯔꯣꯜ ꯇꯥꯕꯤꯌꯣ ꯌꯥꯝ ꯁꯦꯡꯅ ꯏꯃꯨꯡꯗ ꯌꯨꯝ ꯃꯅꯨꯡꯗ ꯌꯥꯝ ꯁꯦꯡꯅ ꯌꯥꯝꯅ ꯑꯥꯏꯁꯣꯂꯦꯠ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯞꯗꯦꯠꯇꯣ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯊꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯃꯥ ꯃꯇꯣꯝꯗ ꯐ꯭ꯂꯣꯔ ꯑꯝꯗ ꯂꯩꯍꯟꯕꯅꯦ ꯇꯣꯉꯥꯟꯅ ꯑꯥꯏꯁꯣꯂꯦꯠ ꯑꯣꯏꯅ ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯕ ꯏꯃꯨꯡꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯏꯁꯝ ꯁꯝꯅ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯏꯕꯛ ꯐꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯀꯣꯡꯕ ꯇꯨꯔꯦꯟ ꯀꯧꯕꯅꯦ ꯄꯨꯈ꯭ꯔꯤꯗꯣ ꯑꯗꯨꯝ ꯀꯣꯡꯒꯣꯟ ꯁꯧꯕꯅꯦ ꯀꯔꯝꯕ ꯄꯨꯈ꯭ꯔꯤꯅꯣ ꯑꯃꯗꯤ ꯍꯥꯏ ꯄꯨꯔꯨꯛꯁꯧꯕꯤ ꯑꯃ ꯂꯩ ꯍꯥꯏꯕ ꯑꯗꯣ ꯆꯪꯖꯒꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯍꯪꯉꯒ ꯔꯥꯀꯦꯁ ꯑꯈꯣꯡꯕꯝ ꯁꯣꯏꯔꯦꯗ ꯃꯤ ꯃꯌꯥꯝ ꯑꯃꯨꯛꯇ ꯍꯟꯅ ꯍꯥꯏꯕꯤꯈꯣ ꯄꯥꯔꯗꯤ ꯂꯣꯏ ꯄꯥꯕꯤꯌꯣ ꯑꯗꯣ ꯁꯤꯆꯥꯟ ꯄꯨꯔꯨꯛꯁꯧꯕꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥꯅꯦ ꯄꯨꯔꯨꯛꯁꯧꯕꯤ ꯍꯥꯏꯕꯗꯨꯅꯦ ꯃꯌꯥꯝ ꯂꯥꯛꯆꯔꯤꯁꯦ ꯀꯗꯥꯏꯗ ꯂꯩꯒꯦ ꯃꯔꯨꯞꯁꯤꯡ ꯇꯥꯛꯄꯤꯔꯛꯑꯣ ꯃꯐꯝ ꯑꯁꯦ ꯄꯨꯔꯨꯛꯁꯧꯕꯤꯅ ꯍꯥꯏꯅꯕꯗꯨꯅꯦ ꯊꯦꯡꯛꯁ ꯕ꯭ꯔꯣ ꯃꯌꯥꯝ ꯄꯥꯕ ꯂꯣꯏꯔꯦ ꯀꯃꯦꯟ ꯄꯥꯕ ꯂꯣꯏꯖꯔꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯅꯨ ꯆꯪꯖꯔꯒꯦ ꯃꯈꯥ ꯇꯥꯕ ꯐꯨꯇꯦꯖ ꯑꯩꯈꯣই ꯂꯧꯖꯒꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯁꯤꯗ ꯊꯦꯠꯂꯦ ꯂꯥꯏꯐꯝꯂꯦꯟꯗ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯊꯛꯄ ꯎꯕ ꯌꯥꯗꯦ ꯆꯥꯕ ꯊꯛꯄ ꯎꯝꯕ ꯌꯥꯗꯦ ꯍꯥꯏꯕ ꯏꯌꯥꯝꯕ ꯀꯔꯤꯅꯣ ꯑꯗꯨꯗ ꯁꯥꯒꯠꯂꯤꯗꯣ ꯄꯨꯔꯨꯛꯁꯧꯕꯤꯒꯤ ꯏꯕꯨꯙꯧꯒꯤ ꯂꯥꯏꯐꯝꯂꯦꯟꯗꯨꯅꯤ ꯃꯌꯥꯝ ꯂꯥꯛꯆꯔꯤꯁꯦ
ꯑꯩꯈꯣꯏ ꯁꯤꯗ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯦ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯐꯝ ꯁꯤꯗ ꯂꯩꯕ ꯑꯗꯨꯒ ꯁꯤ ꯂꯩꯁꯦ ꯍꯪꯉꯣꯏ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯂꯩꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯁꯪꯁꯦ ꯁꯨꯝ ꯃꯌꯥꯝ ꯄꯨꯟꯕꯒꯨꯝꯕ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯍꯣꯡꯕ ꯌꯥꯝ ꯑꯣꯏꯔꯝꯃꯦ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯈꯨꯕꯝꯁꯦ ꯌꯥꯝ ꯍꯣꯡꯉꯦ ꯑꯩꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯆꯕꯅꯦ ꯑꯍꯣꯡꯕ ꯊꯣꯏꯅ ꯍꯦꯟꯅ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯣꯏꯗꯣꯛꯄ ꯅꯣꯂꯦꯖꯇꯤ ꯂꯩꯖꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯈꯪꯕꯤꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯤꯔꯤꯕ ꯏꯆꯥꯁꯤꯡꯅ ꯃꯥꯛꯁ ꯎꯞꯄꯤꯔꯛꯎ ꯍꯥꯏꯁꯦ ꯁꯤꯗꯩꯁꯦ ꯑꯩ ꯃꯥꯛꯁ ꯎꯞꯁꯜꯂꯣ ꯃꯥꯛꯁ ꯎꯞꯁꯜꯂꯣ ꯆꯪꯉꯛꯇ꯭ꯔꯁꯨ ꯌꯥꯏꯅ ꯑꯗꯣ ꯑꯩꯗꯤ ꯃꯥꯛꯁ ꯎꯞꯆꯔꯦ ꯁꯤꯗ ꯍꯥꯏꯕꯤꯔꯤꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨꯀꯣ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯊꯝꯕꯤꯌꯨ ꯑꯃ ꯍꯥꯏꯔꯦ ꯋꯤꯗꯥꯎꯠ ꯑꯦ ꯐꯦꯁ ꯃꯥꯛꯁ ꯅꯣ ꯑꯦꯟꯇ꯭ꯔꯤ ꯍꯥꯏꯕ ꯑꯃ ꯊꯝꯕꯤꯔꯦ ꯑꯗꯨꯒ ꯃꯩꯇꯩ ꯃꯌꯦꯛꯇꯁꯨ ꯏꯕꯤꯔꯦ ꯑꯗꯨꯒ ꯏꯪꯂꯤꯁꯀꯤ ꯃꯌꯦꯛꯇꯁꯨ ꯏꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯤꯔꯤꯕ ꯏꯔꯩ ꯏꯆꯥꯁꯤꯡꯅ ꯃꯥꯛꯁ ꯎꯞꯄꯤꯔꯛꯎ ꯃꯥꯛꯁ ꯎꯞꯇꯅ ꯂꯥꯛꯄꯁꯤꯡ ꯂꯥꯏ ꯁꯦꯕꯥ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯗꯦ ꯋꯥꯔꯧꯕꯤꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯦꯅꯦꯖꯃꯦꯟ ꯀꯃꯤꯇꯤꯅ ꯊꯣꯛꯄ ꯅꯣꯇꯤꯁ ꯃꯥꯜꯂꯤ ꯑꯗꯨ ꯁꯤꯗ ꯊꯦꯠꯂꯒ ꯂꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯏꯕꯨꯙꯧꯒꯤ ꯁꯪꯂꯦꯟꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯣꯜ ꯃꯆꯥ ꯑꯃ ꯂꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯇꯥꯏꯞ ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯕ ꯌꯥꯝ ꯄꯤꯛꯄꯁꯨ ꯅꯠꯇꯕ ꯑꯗꯨꯝ ꯃꯤ 200-300ꯗꯤ ꯆꯥꯛ ꯆꯥꯕ ꯆꯟꯅꯤꯗ ꯁꯤꯀꯣ ꯌꯥꯝ ꯀꯟꯅ ꯆꯥꯎꯕ ꯅꯠꯇꯦ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯍꯥꯏꯇꯥꯔꯦ ꯍꯣꯜꯗ ꯌꯥꯝ ꯀꯟꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯥꯟꯗꯣꯞꯀꯤ ꯑꯣꯏꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯤꯗꯤꯌꯝ ꯁꯥꯏꯖꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯊꯝꯖꯒꯦ ꯁꯤ ꯂꯨꯍꯣꯡꯕꯒꯨꯝꯕ ꯇꯧꯕ꯭ꯔꯥ ꯇꯧꯗꯦꯕ ꯐꯠꯇꯦꯕꯀꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯒꯅꯤ ꯉꯥꯛꯄꯤꯒꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯗ ꯆꯠꯅꯕꯤ ꯑꯃ ꯌꯨꯝꯗꯁꯨ ꯁꯨꯃꯥꯡꯒꯨꯝꯕ ꯑꯩꯈꯣꯏ ꯍꯣꯜꯒꯨꯝꯕꯁꯦ ꯁꯨꯝ ꯑꯌꯥꯝꯕꯅ ꯂꯣꯀꯦꯂꯤꯇꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯀꯃꯟ ꯑꯣꯏꯔꯦꯗꯅ ꯑꯗꯨꯝ ꯌꯥꯗꯕ ꯑꯣꯏꯗ ꯅꯤꯡꯕ ꯑꯗꯣ ꯃꯐꯝꯁꯤꯗꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯑꯗꯨꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯊꯝꯕꯤꯔꯛꯏ ꯄꯨꯔꯨꯛꯁꯧꯕꯤꯗꯅꯦ ꯀꯣꯡꯕꯨ ꯆꯦꯀꯣꯟ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯄꯨꯔꯨꯛꯁꯧꯕꯤ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯁꯤꯅ ꯑꯆꯪꯊꯣꯡ ꯍꯥꯏꯅꯕ ꯑꯆꯪꯊꯣꯡ ꯍꯥꯏꯁꯦ ꯁꯤꯗꯒꯤ ꯆꯪꯈꯤꯗꯣꯏꯅꯤ ꯁꯤꯗꯒꯤ ꯆꯪꯉꯒ ꯏꯕꯨꯙꯧ ꯃꯅꯨꯡꯗ ꯂꯩꯔꯤꯁꯦ ꯑꯁꯤ ꯈꯣꯏꯔꯝꯕꯤꯗꯣꯏꯅꯤ ꯑꯆꯪꯊꯣꯡ ꯁꯤꯗꯒꯤꯗꯤ ꯁꯦꯟꯗꯜ ꯂꯣꯏ ꯂꯧꯊꯣꯛꯑ ꯆꯪꯅꯩ ꯑꯁꯦꯡꯕ ꯑꯩ ꯆꯪꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯤ ꯀꯅꯥꯝ ꯈꯪꯅꯗꯦꯅꯦ ꯑꯩ ꯈꯪꯅꯕ ꯑꯃ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯏꯄꯨꯁꯦ ꯁꯤ ꯃꯐꯝꯗ ꯂꯩꯕ ꯏꯄꯨ ꯑꯣꯏꯗꯣꯏꯔꯥ ꯏꯄꯨ ꯅꯆꯥꯁꯤꯡ ꯂꯥꯛꯆꯔꯤꯌꯦ ꯅꯁꯨꯁꯤꯡ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯝꯖꯩꯌꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯉꯤ ꯃꯤ 133-134ꯃꯨꯛ ꯌꯦꯡꯉꯤ ꯑꯩꯅ ꯀꯥꯞꯆꯔꯤꯁꯦ ꯏꯄꯨ ꯑꯩꯈꯣꯏ ꯁꯤ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯌꯥꯝꯅ ꯇꯧꯕꯤꯔꯤꯁꯦ ꯁꯤ ꯅꯆꯥ ꯑꯝꯇꯪ ꯆꯪꯖꯔꯒ ꯑꯗꯨꯝ ꯀꯥꯞꯆꯒꯦ ꯌꯥꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯨꯒꯤ ꯃꯤꯡ ꯀꯩ ꯀꯧꯕꯤꯒꯦ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯩ ꯀꯩꯅꯣꯅꯤ ꯕꯨꯙꯤꯆꯟꯗ꯭ꯔ ꯌꯨꯝꯅꯥꯛꯅ ꯌꯨꯝꯂembam ꯀꯩ ꯌꯨꯝ ꯁꯪꯒꯥꯏ ꯑꯩ ꯁꯤ ꯎꯆꯦꯛꯀꯣꯟ ꯃꯃꯤ ꯃꯄꯥꯜ ꯀꯌꯥꯝ ꯀꯨꯏꯕꯤꯔꯒꯦ ꯁꯤꯗ ꯊꯧꯒꯜ ꯐꯪꯉꯒ ꯏꯕꯨꯙꯧꯒꯤ ꯁꯦꯕꯥ ꯂꯩꯕꯤꯕ ꯁꯤꯗꯤ ꯈꯔ ꯀꯨꯏꯔꯦꯕꯨ ꯀꯨꯏꯔꯦꯗꯤ ꯑꯍꯟꯁꯤꯡꯒꯤ ꯃꯇꯨꯡ ꯏꯜꯂꯒ 1962ꯗꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯇꯨꯡ ꯏꯜꯂꯒ ꯈꯔ ꯌꯥꯎꯔꯛꯄ ꯑꯗꯒꯤ ꯁꯣꯛ 38ꯇꯒꯤꯗꯤ ꯄꯨꯔꯥ ꯄꯥꯔꯃꯦꯟ ꯇꯥꯔꯦ ꯑꯣꯍꯣ ꯃꯤ ꯀꯌꯥꯃꯨꯛ ꯁꯤꯗ ꯊꯧꯒꯜ ꯐꯪꯕꯤꯒꯦ ꯏꯕꯨꯙꯧꯒꯤ ꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯅꯍꯥ ꯃꯣꯏ 4-5 ꯂꯥꯛꯈꯤꯅꯤ ꯑꯩꯈꯣꯏ ꯊꯣꯡꯖꯨꯗꯒꯤ ꯑꯃ ꯀꯣꯡꯄꯥꯟꯗꯒꯤ ꯑꯃ ꯂꯩ ꯃꯤꯗꯤ ꯌꯥꯝ ꯂꯩ ꯏꯁꯥ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯕꯣ ꯑꯩꯁꯦ ꯀꯩꯅꯣꯗ ꯁꯣꯛ 34ꯇ ꯄꯣꯛꯄ ꯀꯩꯅꯣꯗ 53ꯇ ꯑꯗꯨꯗꯤ ꯆꯍꯤ 30 ꯈꯤꯇꯪ ꯍꯦꯜꯂꯝꯃꯅꯤ 30 ꯈꯔ ꯍꯦꯜꯂꯦꯕ ꯍꯣꯏ 이브도기 만학다 레이버시기 아와 누가이시부 그 록다운 만ung시다 그게 레이비게 ꯑꯋꯥꯕꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯑꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯊꯦꯡꯅꯩ ꯑꯋꯥꯕ ꯊꯦꯡꯅꯩꯗꯤ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯅꯪꯕ ꯑꯗꯒꯤ ꯁꯤꯗ ꯕꯜꯒ ꯇꯥꯔꯛꯇꯅꯒ ꯅꯥꯒ ꯁꯣꯛꯈꯤꯕ 나 까라이 마파도 속비고 그ꯩꯅꯣ ꯌꯩꯈꯥꯏꯕ ꯑꯃꯗꯤ ꯃꯈꯣꯟꯗꯨꯅ ꯁꯤꯗꯩ ꯎ ꯌꯥꯡꯈꯤꯁꯦ 오호 ꯑꯁꯤ ꯕꯜꯒ ꯇꯥꯕꯒꯤꯅꯤ ꯑꯗꯨꯒ ꯑꯗꯨ ꯑꯋꯥ ꯅꯨꯡꯉꯥꯏꯁꯦ ꯂꯝꯕꯤ ꯁꯦꯝꯕ ꯈꯣꯠꯄꯀꯣ ꯁꯤꯒꯤ ꯑꯗꯒꯤ ꯆꯍꯤ ꯂꯝꯕꯤꯁꯤ ꯆꯠꯍꯜꯂꯣꯏ ꯂꯝꯕꯤꯔꯣꯏ ꯀꯥꯏꯅ ꯀꯦꯁ ꯇꯧꯅꯕ ꯌꯥꯝꯈ꯭ꯔꯦꯗ ꯑꯗꯩ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯃꯌꯥꯝ ꯀꯃꯤꯇꯤ ꯁꯦꯝꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡꯅꯗꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ꯭ꯔꯣ ꯃꯁꯤ
pang hai tar sida khar sari se sigi ne swai de semi sari se masina bijo ko jum mana kari ngai da semam ne adu huji se ko ji bi choji amu kare mana sigi lambi gi mapan de sma lo wan mata parem chali se asi ma gi ahan ba thabak ne oh koilas ko batharak pagi thane ne ya adum hai chai khuding hai le adu pang thuk tri thuna pang thuk payom ta habiu ta chuna adi kan na hana ri mayam hai na da dan tak se si su la chung si so bo ma sa ne na ma khong si phut kun tha lu na 17 hut la ne degi corona lak pa degi am pung thok thok lep le le na lak pa ni na du mai na tawi pu do hojik se bu ya su yaw bidra bo kai jang na ho bi de ge hawai chengoi kum na ya su khara ya thi kui le aga isa thing mayam le ni ngon ga hap si kho chen hai ne hap ro ma khong khre yaw we ba ya ma khong je kana am sat lo hai sat pa do na dre ge di sat lu no sia sat pa yam lu ye na no sat ta na ha pa di ya ba ne bu yai ya ba du da ke no to we ma se ko nong pa ma si ha pa cha da ba se kai no bai pu na sum khan bi ri se ha kudong cha da se kai le ge ba ya ha pa gi cái này học sang cho lúc thuốc xin tàu mà đi sản xuất sang xin tàu với là tần là nó sum ai này số cân bao nhiêu sao mà khó bắt tàu rồi mình nè à tôi cái khơi xí mà pham sẽ thogal tàu bắt lắc sẽ cái hai ta đi cái nó mình tay ai pung chặt đến kẹo khơi thogal mà xí nó mình xí khăn là bên mình khơi mà làm là pam vào lấy irai nó mà những phụ nữ mà à cái nụ ti gì hàng gì coi pung chặt cái hàng bị cái pung xí taru hai ta đấy tại vì đâu cái xí hóa sẽ hồi xí chẳng ai hóa sẽ đâu sago nào lấy hóa sẽ hồi xí hóa sẽ đâu pung taru tây đâu hàng bị đấy đúng hàng anh ta đi thong rồi anh hình rồi này đó thì liệt bắt đi pu sân liệt bắt đi thầu mà số vợ là phát can là coi mi ma tara liệt quá mà pham xí đó coi cái sangna nó hai ta đấy mi lấy bờ ba sangna nó bắt đi coi nó ta đấy đi coi committee gì khác có coi mi ma tara anh bắt được lấy bên này làm là đừng quan lại phải bố chẳng cái gì quay chán hết piu yam nungai jai khoi pu siga thengna jare wari watai sana jare awa nungai mapham asigi Purukshoubigi sigi matamga khoi mamangai dagi sagona na laklaba 1970 sai dagi mahakna khoi mapham asida thogal tawduna lakpi hain takpi yam nungai jai mayam khangbining balai sudum comment ta hangbiro pu sida nak changhanjaraga khoi hangnaba khoi hona jage khoi maruina changpham ama somna kanda lai se sidagi changna hona jage sa sandal thamam mabon tungda changnam hona jage ya 이거는 가마고 좀 더 택할게. 저기 Purukshoubigi 하이자. 지금 많이 토한 김도 하여도 내 못당다. 와리 사게. 어디다 오세. 라이브라 뭐 우마수 이다 호리. 통낭 먹긴 했대. cái u ở đây nó được không thôi đấy bố 거기 뭐 mapham 마밍부디 Purukshoubigi 토래 하이더나. 거기다 먹도 토를 뭐 하기도 또 하도. 마시 수마이나 저기 하나만 딱 비면 거기 튀어나 호도가. 마망이다 거기 사라이롱바 하나님 겨울에 머니푸르기 거기 닝토. 아마 마기 사나 학각다 시리시다 마나 탐나 탐셋 사바 할 마tamda 타로고 아니 사바 마tam 라버들라 도바 강바나 사지원에 토로이 할 거 사지원에 토로 빠지라 마나 강대잖아 아니 쿨라이 비우 하이잖아 쿨라이지 라우라가 타루바 가나고바 아마나 티니 하는 라위 가나고바 아마나 타니 하는 라위 कोई मैतेई अनि छटपीसे मितेई और मैतेई कोई मैतेई अनि ठोकन बिसे याम पुथोंनाय बा अदु अमा हेता लौबो याय अदु सुमबदी तान सुंगद्राय नि कोन खनबदा सुमबदी मसी ताना खा हायना कौरमेबा आहामरा ताना खा पा हुजि ताखो ओलिसे अदु साजी हि साजी थोरपसिला कन निंथौना सा फागे खुलाई पिउ हायबदा ता पि हायबा कामबु न तेन पि हायबा
ꯇꯥ ꯄꯤꯔꯒ ꯇꯥꯁꯤꯅ ꯁꯨꯃꯥꯏꯅ ꯁꯥꯁꯤꯗ ꯂꯪꯕꯗ ꯁꯥꯁꯤꯗ ꯄꯥꯜꯂꯕ ꯉꯁꯥꯏꯒꯤ ꯁꯖꯤꯁꯤ ꯏꯙꯧꯅ ꯑꯣꯟꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯅꯥꯝꯃꯅ ꯁꯅꯥꯒꯤ ꯄꯥꯜꯂꯦ ꯍꯥꯏ ꯃꯁꯤ ꯅꯥꯝꯃꯅ ꯂꯨꯄꯥꯒꯤ ꯄꯥꯟꯕ ꯑꯗꯨ ꯃꯔꯝ ꯑꯗꯨꯅ ꯁꯤ ꯂꯪꯕꯁꯤꯗ ꯇꯥꯁꯦ ꯃꯈꯣꯛ ꯇꯦꯛꯑꯒ ꯃꯈꯣꯛꯅ ꯇꯥꯍꯧꯔꯕ ꯇꯥꯅ ꯉꯁꯥꯏꯒꯤ ꯁꯖꯤꯁꯤꯅ ꯄꯨꯈ꯭ꯔꯕ ꯑꯗꯨꯒ ꯉꯥꯎꯗꯅ ꯁꯤ ꯀꯦꯅꯦꯜ ꯑꯃ ꯂꯩꯌꯦꯕ ꯁꯥꯡꯅ ꯁꯤ ꯀꯦꯅꯦꯜꯁꯤꯗ ꯆꯦꯟꯕꯁꯤꯗꯩꯁꯤꯗ ꯑꯗꯨꯅ ꯑꯗꯨ ꯆꯦꯜꯂꯒ ꯁꯤꯗꯒꯤ ꯍꯟꯖꯜꯂꯛꯑꯒ ꯁꯤꯗꯩꯁꯤꯗ ꯆꯪꯁꯤꯜꯂꯒ ꯁꯤꯗꯩꯁꯤꯗ ꯆꯣꯡꯊꯔꯒ ꯄꯨꯔꯨꯛ ꯁꯧꯔ ꯂꯨꯞꯊꯈꯤꯕ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯗꯩ ꯄꯨꯔꯨꯛꯁꯧꯕꯤ ꯀꯧꯕ ꯑꯗꯨ ꯆꯔꯥꯏꯔꯣꯡꯕꯅ ꯊꯣꯜꯂꯝꯃꯦ ꯑꯗꯒꯤ ꯆꯔꯥꯏꯔꯣꯡꯕ ꯅꯤꯡꯊꯧꯁꯤ ꯁꯤꯗ ꯁꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯄꯗ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕ ꯍꯣꯏꯒ ꯂꯣꯏ ꯌꯥꯎꯕꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯁꯥꯁꯤ ꯂꯥꯏꯆꯨꯡ ꯄꯥꯜꯂꯛꯑꯕ ꯃꯔꯥꯡ ꯂꯥꯡꯉꯛꯑꯕ ꯑꯗꯨꯗꯩ ꯏꯄꯨ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯕꯁꯤꯗ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯅꯦ ꯂꯥꯏꯅꯤꯡꯊꯧ ꯉꯥꯏꯕꯤꯀꯣ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯏꯙꯧ ꯑꯝꯇ ꯑꯩ ꯊꯧꯒꯜ ꯇꯧꯈꯤꯒꯦꯅ ꯏꯙꯧꯁꯤ ꯂꯥꯏꯍꯜꯂꯣꯟ ꯇꯧꯅ ꯀꯧꯊꯣꯛꯄꯁꯤꯗ ꯊꯣꯛꯂꯛꯎ ꯌꯥꯗ꯭ꯔꯕ ꯊꯣꯛꯂꯛꯎ ꯌꯥꯗꯕꯗꯨꯗꯒꯤ ꯏꯄꯨ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯒꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯁꯤꯗꯩꯁꯤꯗ ꯏꯙꯧꯁꯤ ꯑꯁꯥꯎꯄꯗ ꯏꯟꯅꯈ꯭ꯔꯦ ꯑꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯦꯔꯒ ꯅꯨꯃꯤꯠ 9ꯅꯤ ꯐꯤꯖꯪ 8 ꯈꯜꯂꯒ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇꯕꯤ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯄꯥꯎꯔꯧꯗ ꯇꯤꯡꯒꯣꯏ ꯃꯇꯣꯟꯗ ꯄꯛꯄ ꯂꯤꯛꯂꯥꯐꯥꯎ ꯂꯦꯛꯇꯕ ꯑꯗꯨꯒ ꯇꯧꯔꯒ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯀꯩꯅꯣ ꯇꯧꯗꯧ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯀꯧꯈꯠꯆꯒꯦꯅ ꯑꯗꯨꯒ ꯊꯧꯅꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯅ ꯍꯥꯏꯕ ꯑꯗꯣ ꯁꯤꯗ ꯆꯠꯂꯝꯗꯥꯏꯁꯤꯗ ꯆꯔꯥꯏꯔꯣꯡꯕꯅ ꯊꯣꯜꯂꯝꯕ ꯃꯁꯤ ꯑꯩꯅ ꯈꯪꯗꯗꯅ ꯏꯙꯧꯗ ꯇꯥꯅ ꯊꯥꯔꯨꯕ ꯃꯈꯣꯛ ꯇꯦꯛꯇꯨꯅ ꯇꯥꯕ ꯂꯝꯁꯦ ꯃꯁꯤꯅ ꯇꯥꯈꯣꯛ ꯍꯥꯏꯅ ꯀꯧꯔꯒꯦ ꯑꯗ ꯏꯙꯧꯅ ꯆꯦꯟꯕ ꯀꯦꯅꯦꯜ ꯆꯦꯜꯂꯤꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯧꯕꯤꯌꯥꯈꯣꯡ ꯍꯥꯏꯅ ꯉꯥꯎꯗꯅ ꯆꯦꯟꯕꯒꯤ ꯉꯧꯕꯤꯌꯥꯈꯣꯡ ꯍꯥꯏꯅ ꯀꯧꯔꯝꯃꯒꯦ ꯍꯥꯏꯅ ꯊꯣꯜꯂꯝꯕ ꯑꯗꯩ ꯏꯙꯧꯅ ꯁꯤꯗꯩꯁꯤꯗ ꯆꯣꯡꯊꯔꯒ ꯄꯨꯔꯨꯛ ꯁꯧꯗꯅ ꯂꯨꯞꯈꯤꯕ ꯃꯐꯝꯁꯦ ꯄꯨꯔꯨꯛꯁꯧꯕꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯑꯃꯅꯤ ꯁꯨꯝ ꯎꯕ ꯃꯥꯜꯂꯦ ꯁꯧꯕ ꯂꯦꯞꯇꯦ ꯌꯥꯝ ꯆꯥꯎ ꯁꯧꯕ ꯌꯥꯎ ꯉꯥ ꯌꯥꯎꯁꯟ ꯇꯧꯕꯅꯤ ꯑꯁꯤ ꯁꯧꯔꯤꯕꯅꯤ ꯁꯧꯔꯤꯕ ꯑꯗꯨꯝ ꯉꯥꯒꯤ ꯅꯠꯇꯕ ꯌꯥꯎꯔꯤ ꯃꯌꯥꯏꯗ ꯆꯥꯎ ꯁꯧꯔꯤꯁꯦ ꯑꯗꯨꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ ꯅꯤꯡꯊꯧꯁꯤꯅ ꯃꯌꯨꯝꯗ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯕ ꯑꯗꯨꯒ ꯐꯤꯖꯪ 8 ꯈꯟꯗꯅ ꯑꯗꯨꯗ ꯃꯥꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯅ ꯂꯩꯈꯤꯕ ꯑꯗꯒꯤ ꯋꯥꯔꯤꯗ ꯑꯗꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯁꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯃꯥꯡ ꯍꯥꯏ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯅꯨꯡꯊꯤꯟꯋꯥꯏꯗꯗꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯗꯕ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯃꯥꯡꯗꯤ ꯄꯨꯡ 9 10 ꯇꯥꯕꯁꯤꯗ ꯍꯥꯎꯇꯛ ꯆꯤꯡꯁꯥꯡꯒꯤ ꯍꯧꯌꯥꯝꯕꯤ ꯇꯥꯔꯒ ꯂꯥꯟ ꯇꯥꯔꯛꯏ ꯍꯥꯏ ꯁꯨꯝ ꯇꯥꯔꯛꯄꯁꯤ ꯉꯥꯛꯄ ꯉꯝꯗꯕ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡ ꯁꯣꯝꯃꯒꯤ ꯁꯤꯅ ꯈꯨꯌꯥꯊꯣꯡ ꯌꯧꯁꯜꯂꯛꯑꯕ ꯑꯗꯩꯗꯨꯗ ꯏꯄꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯤꯡꯊꯧ ꯇꯥꯛꯑꯣꯅ ꯇꯧ ꯅꯤꯡꯊꯧꯅ ꯑꯗꯩꯗꯨꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯁꯥꯐꯤ ꯂꯥꯐꯤ ꯁꯦꯠꯂꯗꯕꯅꯤ ꯑꯗꯩ ꯏꯄꯨ ꯀꯃꯥꯏꯅ ꯅꯨꯃꯤꯠꯇꯤ ꯁꯨꯔꯦ ꯄꯨꯡꯁꯤꯡꯗꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯑꯗ ꯀꯩꯅꯣꯁꯦ ꯆꯤꯡꯃꯤ ꯃꯌꯥꯝꯁꯦ ꯑꯗ ꯇꯥꯡꯈꯥꯏꯔꯒ ꯃꯥꯁꯤ ꯍꯟꯖꯜꯂꯛꯑꯒ ꯆꯔꯥꯏꯔꯣꯡꯕꯁꯦ ꯑꯗꯨꯗ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤ ꯍꯥꯏꯗꯅ ꯁꯒꯣꯜꯕꯟꯒꯤꯗꯣ ꯑꯗꯨꯗ ꯋꯥꯃꯟꯈ꯭ꯔꯅ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯗ ꯇꯥꯔꯒ ꯑꯗ ꯈꯥꯏꯕꯅꯦꯕ ꯈꯣꯡꯅꯥꯡ ꯍꯣꯒꯥꯏꯕꯤꯁꯦ ꯑꯗ ꯈꯥꯏꯕꯗꯨꯗ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯇꯥꯅ ꯊꯥꯕ ꯑꯗ ꯉꯁꯥꯏꯒꯤ ꯃꯊꯛꯇ ꯑꯃ ꯋꯥꯠꯂꯝꯃꯦ ꯑꯩꯅ ꯈꯤꯇꯪ ꯆꯤꯊꯕ ꯑꯃ ꯏꯙꯧꯗ ꯇꯥ ꯊꯥꯕ ꯃꯇꯝꯗ ꯐꯔꯦ ꯅꯪꯅꯅꯦ ꯑꯀꯥꯁꯕꯥꯅꯤ ꯑꯣꯏꯅ ꯂꯥꯎꯔꯛꯄꯁꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯄꯥ ꯅꯄꯨꯗ ꯇꯥ ꯊꯥꯔꯕ ꯅꯪꯒꯤ ꯑꯩꯅ ꯑꯣꯜꯂꯤꯕ ꯌꯥꯔꯧ ꯁꯖꯤꯁꯦ ꯅꯪ ꯈꯤꯇꯪ ꯊꯋꯥꯏ ꯃꯥꯡꯉꯕꯅꯤ ꯅꯪꯁꯨ ꯅꯆꯥ ꯅꯨꯄꯥꯒꯤ ꯃꯈꯨꯠꯇ ꯅꯊꯋꯥꯏ ꯃꯥꯡꯕ ꯑꯣꯏꯌꯣꯅ ꯄꯤꯔꯝꯕ ꯑꯩꯅ ꯃꯊꯛꯇ ꯁꯤꯃ ꯆꯤꯊꯍꯧꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯔꯥꯏꯔꯣꯡꯕꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯗ ꯌꯥꯕꯤ ꯃꯥꯡꯈꯤꯕ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤ ꯑꯗꯨ ꯏꯄꯨ ꯍꯧꯖꯤꯛ ꯏꯕꯨꯙꯧꯁꯦ ꯃꯔꯛ ꯃꯔꯛꯇ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇꯒ ꯁꯨꯝ ꯁꯥꯐꯣꯡꯕꯤꯔꯛꯄꯒꯨꯝꯕ ꯏꯕꯨꯙꯧꯅ ꯁꯨꯝ ꯏꯄꯨꯅ ꯁꯤꯗꯩꯁꯤꯗ ꯁꯨꯝ ꯊꯧꯒꯜ ꯁꯨꯝ ꯐꯪꯕꯤꯕꯅꯤꯅ ꯑꯗꯨꯒꯨꯝꯕꯒꯤ ꯁꯨꯝ ꯄꯥꯎ ꯃꯆꯥ ꯃꯌꯥꯝꯗ ꯇꯝꯕꯤꯅꯤꯡꯕ ꯀꯩ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯏ ꯏꯙꯧꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯄꯟꯖꯔꯒꯦꯀꯣ ꯂꯤꯜ ꯑꯣꯏꯅ ꯃꯈꯜ ꯃꯈꯜꯒꯤ ꯂꯤꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯛꯇ ꯏꯟꯆꯤ 5-6 ꯁꯥꯡꯕ ꯑꯗꯨꯒ ꯃꯆꯨꯅ ꯍꯦꯛꯇ ꯃꯔꯥꯡ ꯂꯥꯡꯕꯤ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯑꯆꯧꯕꯗ ꯆꯥꯎꯅ ꯊꯣꯛꯄ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯋꯥꯛꯆꯤꯡꯒꯤ ꯄꯨꯔꯅꯤꯃꯥ ꯆꯍꯤ 3 ꯃꯃꯥꯡꯗ ꯁꯤ ꯁꯥꯕꯒꯤ ꯃꯇꯨꯡꯗꯨꯗ ꯃꯌꯥꯝ ꯁꯦꯡꯇꯣꯛꯄꯗꯀꯣ ꯖꯦꯁꯤꯄꯤ ꯇꯧꯔ ꯈꯣꯠꯂ ꯁꯦꯡꯉꯦꯕ ꯁꯨꯡꯃꯟꯗꯅ ꯑꯗꯨꯗ ꯊꯣꯛꯂꯛꯄꯗꯨ ꯅꯣꯡꯉꯥꯜꯂꯒ ꯊꯣꯛꯂꯛꯄꯗꯨ ꯁꯨꯛ ꯆꯥꯎꯕ ꯑꯉꯧꯕ ꯑꯃ ꯑꯃꯨꯕ ꯑꯃ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯃꯈꯜ ꯂꯩ ꯑꯗꯩ ꯉꯥꯗꯨꯁꯨ ꯆꯍꯤ ꯈꯪꯍꯧꯗꯅ ꯉꯀ꯭ꯔꯥꯒꯨꯝꯕ ꯁꯨꯛ ꯆꯥꯎꯕꯁꯦ ꯆꯣꯡꯈꯠꯂꯒ ꯉꯥꯁꯤ ꯁꯨꯃꯥꯏꯅ ꯁꯟ ꯃꯔꯨꯝ ꯀꯥꯕ ꯑꯗꯨꯒꯨꯝꯕ ꯁꯨꯃꯥꯏꯅ ꯁꯥꯈꯤ ꯄꯤ ꯑꯗꯩ ꯎꯆꯦꯛ ꯑꯣꯏꯅ
ucek pharuba siba mi leyeba ucek si sida mamang si chati suka chawse adu pharu dana tawlegi adu hat kan gain tawli pullaga thambalegi na tho chakiba gumba adu mi du si jiba yawleba ko maming panbele kitang moi halaman sing taraga di nungai roi khangni khangba ko adu mai na tawba khara thengleje ꯄꯨꯁꯦ ꯑꯩꯈꯣꯏ ꯈꯣꯡꯉꯥꯝ ꯄꯥꯠꯀꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯥꯏꯒꯤ ꯊꯧꯒꯜꯒꯨꯝꯕ ꯏꯁꯣꯔ ꯊꯧꯒꯜꯒꯨꯝꯕ ꯇꯧꯕ ꯆꯠꯄꯤꯔꯨꯕ ꯌꯥꯎꯕ꯭ꯔꯥ ꯈꯣꯡꯉꯥꯝ ꯄꯥꯠꯀꯨꯝꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯊꯧꯒꯜꯒꯨꯝꯕ ꯆꯠꯄꯤꯔꯨꯕꯒ ꯂꯩꯕ꯭ꯔꯥ ꯈꯣꯡꯉꯥꯝ ꯄꯥꯠ ꯑꯁꯤ ꯑꯋꯥꯡꯒꯤꯁꯦ ꯃꯃꯥꯡꯉꯩꯗꯗꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯗꯤ ꯆꯠꯂꯦ ꯑꯗꯨ ꯀꯨꯏꯔꯦ ꯆꯠꯊꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯁꯤ ꯉꯁꯥꯏꯗꯒꯤ ꯍꯥꯏꯗꯤ ꯈꯣꯡꯉꯥꯝ ꯄꯥꯠꯇ ꯂꯥꯏ ꯊꯧꯔꯝ ꯇꯧꯕꯤꯔꯝꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯉꯤꯅ ꯃꯤ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯩꯅ ꯍꯥꯏꯕ ꯅꯠꯆꯗꯦꯕ ꯃꯤ ꯑꯎꯕ ꯃꯤꯅ ꯏꯄꯨꯁꯦ ꯎꯔꯒ ꯅꯤꯡꯁꯤꯡꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯑꯃꯗ ꯏꯄꯨ ꯂꯥꯛꯄꯤꯔꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯐꯪꯕꯤꯔꯝꯃꯤ ꯇꯝꯕꯤꯔꯝꯃꯤ ꯆꯠꯂꯤ ꯑꯗꯩ ꯀꯔꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯍꯟꯗꯛ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡꯁꯤ ꯅꯣꯡꯁꯤꯡ ꯐꯔꯗꯤ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯄꯣꯛꯄꯁꯦ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯂꯩꯕꯥꯛ ꯄꯣꯛꯄꯁꯤ ꯕꯥꯔꯨꯅꯤꯁꯤ ꯂꯣꯛꯇ ꯑꯩꯈꯣꯏ ꯍꯩ ꯂꯩ ꯀꯠꯂꯨꯁꯦꯅꯐꯥꯎ ꯇꯧꯅꯔꯤꯑꯕ ꯃꯔꯛ ꯃꯔꯛꯇꯗꯤ ꯆꯠꯂꯤ ꯇꯣꯏꯅ ꯆꯠꯇꯦ ꯃꯈꯥ ꯇꯥꯁꯤ ꯊꯧꯔꯝ ꯃꯌꯥꯝꯁꯨ ꯉꯥꯏ ꯂꯩꯅꯔꯦ ꯁꯪꯒꯥꯏ ꯀꯗꯥꯏꯗꯩꯅꯣ ꯑꯩ ꯁꯤꯡꯖꯃꯩꯗꯒꯤꯅꯤ ꯁꯤꯡꯖꯃꯩ ꯀꯔꯥꯏꯋꯥꯏ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯉꯦ ꯍꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏ ꯎꯔꯗꯕꯅꯤ ꯏꯄꯨ ꯄꯥꯎ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯏꯄꯨ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯈꯣꯠꯂꯤ ꯑꯗꯨꯒ ꯏꯕꯨꯙꯧꯒꯤ ꯋꯥꯔꯤ ꯂꯤꯕꯤ ꯀꯥꯏ ꯂꯣꯏ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯀꯥꯡꯕꯨꯅ ꯆꯦꯅ ꯁꯥꯕꯅꯤ ꯍꯥꯏꯅꯁꯨ ꯂꯩꯀꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯈꯜ ꯂꯩ ꯑꯗꯣ ꯏꯄꯨ ꯑꯥꯗ ꯀꯤꯌꯣꯡ ꯑꯃ ꯎꯖꯔꯤꯁꯦ ꯀꯤꯌꯣꯡꯁꯤ ꯃꯇꯥꯡ ꯈꯛꯇꯪ ꯊꯝꯕꯤꯌꯨ ꯑꯁꯤꯁꯤꯃꯗꯤ ꯀꯥꯜꯂꯝꯗꯧ ꯃꯥꯜꯂꯦ ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯪꯂꯦꯟ ꯑꯔꯤꯕꯁꯦ ꯁꯪꯂꯦꯟ ꯑꯔꯤꯕꯁꯦ ꯃꯁꯤ ꯀꯩꯅꯣꯅꯤ ꯁꯣꯛ 82ꯗ ꯈꯤꯇꯪ ꯁꯝꯅ ꯍꯥꯏꯕꯤꯁꯦ ꯁꯣꯛ 82ꯗ ꯁꯤꯒꯤ ꯊꯣꯡꯖꯨ ꯄꯥꯠꯇꯨꯗꯒꯤ ꯈꯣꯏꯔꯣꯝ ꯊꯣꯏꯕ ꯍꯥꯏꯅ ꯃꯥꯅ ꯀꯠꯄꯅꯦ ꯑꯗ ꯏꯕꯧ ꯖꯒꯥꯁꯦ ꯅꯝꯕ ꯁꯤꯁꯤꯅꯤ ꯑꯅꯝꯗ ꯅꯝꯕꯤ ꯕꯨꯔꯨ 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 ꯅꯝꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯤꯗ ꯑꯣꯀꯝ ꯆꯥꯎꯕ ꯌꯥꯝꯈ꯭ꯔꯦ ꯋꯥꯔꯤ ꯁꯤꯒꯥꯔꯥ ꯑꯣꯀꯝ ꯆꯥꯎꯕ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯌꯥꯝ ꯄꯨꯊꯣꯛꯑꯒ ꯍꯩꯔꯒ ꯊꯣꯜꯂꯝꯕꯅꯦꯕ ꯁꯤ ꯂꯧꯕꯨꯛꯇꯒꯤ ꯁꯤꯅ ꯀꯨꯠꯄ ꯑꯗꯨꯅ ꯃꯁꯤ ꯌꯥꯝ ꯅꯝꯕ ꯑꯗ ꯅꯝꯕ ꯌꯥꯎꯈꯤꯕꯗꯨꯅ ꯁꯣꯝꯗ ꯍꯣꯡꯇꯣꯛꯑꯒ ꯂꯩꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡ ꯃꯈꯥ ꯊꯧꯔꯝ ꯃꯈꯥ ꯆꯠꯊꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯉꯥꯏꯍꯥꯛ ꯌꯦꯠꯆꯔꯦ ꯄꯥꯕꯨꯡꯗ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯀꯤꯌꯣꯡꯁꯤꯗ ꯉꯥꯏꯍꯥꯛ ꯂꯥꯛꯆꯕꯅꯦ ꯃꯌꯥꯝꯁꯨ ꯌꯦꯡꯍꯟꯖꯔꯤ ꯉꯥꯏꯍꯥꯛ ꯌꯦꯠꯆꯔꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯑꯗꯨꯝ ꯍꯪꯕꯤꯅꯤꯡꯕ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯒꯦ ꯏꯄꯨꯁꯦ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯅ ꯑꯗꯨꯒ ꯏꯕꯨꯙꯧꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯣꯏꯅ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯑꯗꯨꯝ ꯅꯨꯡꯇꯤꯖꯥꯏꯒꯤ ꯃꯌꯥꯝ ꯁꯨꯝ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯧꯒꯜ ꯇꯧꯕꯤꯕꯅꯤ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯨꯝ ꯏꯟꯇꯔꯦꯁꯇ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯕꯣꯀꯨꯜ ꯉꯁꯥꯏ ꯑꯩꯈꯣꯏ ꯍꯧꯔꯛꯄꯗ ꯏꯕꯨꯙꯧꯒꯤꯁꯤꯒꯤ ꯏꯄꯨꯁꯤꯒꯤꯀꯣ ꯃꯤꯡ ꯂꯣꯏꯅꯃꯛ ꯂꯩꯐꯝꯒ ꯂꯣꯏꯅꯅ ꯏꯟꯇ꯭ꯔꯣ ꯇꯧꯖꯈ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯇꯪ ꯔꯤꯋꯥꯏꯟ ꯇꯧꯔꯒ ꯌꯦꯡꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅꯃꯛꯇꯤ ꯑꯩꯈꯣꯏ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯀꯦꯅ ꯄ꯭ꯂꯥꯟꯗꯤ ꯇꯧꯕ ꯂꯩꯖꯈꯤꯗꯕꯅꯤ ꯑꯗꯣ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯑꯃꯗ ꯍꯥꯔ ꯆꯥꯏꯒꯦꯅ ꯂꯥꯛꯆꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯏꯕꯨꯙꯧꯅ ꯀꯧꯔꯛꯄ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯗꯒꯤ ꯂꯥꯡꯊ꯭ꯔꯩꯁꯨ ꯂꯩꯔꯤꯀꯣ ꯂꯥꯡꯊ꯭ꯔꯩꯁꯤꯗ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ ꯃꯆꯥ ꯁꯤꯗ ꯂꯩꯔꯤ ꯄꯣꯛꯁꯤꯗ ꯂꯩ ꯍꯣꯔꯦꯟ ꯇꯔꯦꯠꯁꯨ ꯆꯪꯒꯅꯤ ꯀꯣꯟꯅꯅꯤ ꯍꯦꯛ ꯂꯣꯏꯔꯦ ꯋꯥꯠꯂꯤ ꯃꯥꯜꯂꯦ ꯁꯤꯒ ꯍꯧꯖꯤꯛ ꯀꯌꯥ 5 ꯁꯨꯔꯦ 6 ꯑꯗꯒꯤ ꯀꯔꯤ ꯂꯩꯔꯦ ꯂꯩ ꯌꯥꯝ ꯂꯩꯕꯅꯤ ꯀꯕꯣꯛ ꯂꯩꯔꯦ 이제마트는 가보면 일래 가보면 일래
ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯪꯒꯨꯝꯕ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯌꯥꯝꯁꯦ ꯎꯁꯣꯞ ꯀꯩꯀꯥ ꯀꯠꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯆꯥꯛ ꯊꯣꯡꯕ ꯃꯥꯜꯂꯦ ꯁꯤꯡꯁꯨ ꯂꯩ ꯅꯥꯀꯟꯗ 그런데 아까 이제 마음에 이거 별로 해봐. 아까 아까 이제 그냥 보이겠니? 난 합절로라 비바. 까지는 합지고. 아까 이제 ꯄꯨꯔꯨꯛꯁꯧꯕꯒꯤ ꯚꯤꯗꯤꯑꯣꯗꯣ ꯉꯁꯥꯏ ꯅꯝꯗꯤ ꯅꯝꯖꯈ꯭ꯔꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯣꯟꯅ ꯔꯤꯋꯥꯏꯟ ꯇꯧꯔꯒ ꯑꯗꯨꯝ ꯎꯕꯗꯤ ꯐꯪꯕꯤꯔꯒꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯝꯖꯗ꯭ꯔꯒꯁꯨ ꯍꯣꯔꯦꯟ ꯊꯣꯛꯂꯛꯄꯗ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛꯄꯨꯗꯤ ꯅꯝꯖꯒꯦ 거북거북시들 내리고. 아주는 짠디. 왜마? 싫어. 어디 하나 꺼내 루파 꺼내. 나 거야, 거야지. 시도 칼라시 봐봐. 싱키까봐. 뭐가 망한 거. dagi 칼라기 봐봐. 머리 컨드러, 니 컨드러. 아니 안강바니 뭐니. 따돈 그주 칼라오. 아무 어디 기근이 안강부디 박항원에 사졌지. 기근이 안강부 칼. 자 하고 자 하고 빠지듯이. 아코이리야 우리 해전이 한 쪽거리. 그러니까 치료로. 아이디는 딱 먹고도 해전이가 내보고 nungai 때 그거는 다른 가오는 글로벌이야. 이보 ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪꯁꯤꯕꯨ ꯊꯥꯏꯅ ꯀꯤꯌꯣꯡ ꯍꯥꯏꯅꯕꯁꯤꯅ ꯆꯨꯝꯗꯣꯏꯔꯥ ꯂꯥꯏꯁꯪ ꯍꯥꯏꯅ ꯆꯨꯝꯗꯣꯏꯔꯥ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗ ꯀꯔꯝꯕꯅ ꯆꯨꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯩꯇꯩꯒꯤꯗꯤ ꯁꯪꯂꯦꯟ ꯍꯥꯏꯒꯗꯕ
상렌. 그 라이성시는 그만 힌두나 거기 그 파이터오드는 거 남다르고도 아두들이 라이성하는 이제시고. 아이 상렌 하가디 과대 좀해요. 과대 좀. 기용 하이버시수. 기홈 저 좀 그노니 하나마이 기홈 아들이 아두수 거기 아까 해주는 거. 롱포가 야. 자호디 큰 자호디. 자하우다 이게. 거기 바로니기도 하나마이 기홈에 거. 아두수 마칸 아두 레이자니 아무튼 따봐 라이성 하이버시수 तोबुदी लाइसेंस की कैलोरी लापनी कोई गौर की कैलोरी कोई भी सांगलेन ही नहीं बा 상렌 아이스나 마이데야. अबे कैनो तो वही था अम्मा नामा हारे अरे अम्मा नामा इसे पूछो कने कोई में चाहिए याम में पूछो कन अरे अखंग है था बस में चाहिए याम में बा याम हिंदन आहला मन का बड़ी मम्मी अम्मा है खोजन बगुम्बा कोई में चाहिए यामना साथीबा कैनोनी कांगरुनी अदिगी कैनोनी अखोई यामना कैनो मी यामजदरगा सुबा याम मतिंग लेना सिदी सिरा दुम मम्मी हि कैनोना खरखा थांगाय दंगबा यामद्रगा सु दुम फबा फावबा जाति वना दुम लाखबा जा सोदी हाको अम्मा योरक्रेन अम्मा हान योरकदम 거기 레호라스 레비리바. 레호라 이게 말한 가시 저기 아도 카용 엄마기 레호라디. 야니 저기 그러면 이 되지. 너는 게. 아, 나 먹고 그게. 카용 엄마 좋아하리 발라고. अभी शादी है मम्मी बीरो थे आम वाली है बा अदुगी ने पापुंदे लेहोरा आइदो लेहोरा सी अमा ओजा मचा अमा यावबुदुदी लाक्त्रबा लाकनी अमना हुजिसे असिदैसिदा अखोइगी इपु लमयान बाइनामा नहामा लाइगी थौम कन तौखलैयेबा मा पुलगा सिदैसिदा अखोइगी इबुदौना हाना हुजिकी अई से हाइजबा खुलाई थाबा मफमदो असिदा ngौया कारोंगने लेबा अजुदा खैयोम पीनेना मोय लाखरबा लाखजिबा खाने दुक कंबी लोबी मा कंबान केम लाखदो 알로이네가 뭐 숨추네가 나도 몰라도 넌 어디 떠오르네 너는 어디 저기까 이제 그래 양호 찐건 내가 가도 안되기 나사기 시술에 그녀도 ཅing 실레레 빠봉 자하우도 아송기 아마 락거기도 빠봉 야니 마미 야우도리 야다바 거기 신의 생비 거we바 자하우기나 유네 짠빠또 무드나 자하우 야오나 하이데 데나 꼬락뜨네 생비 생바 하니고 wari lin ni na som kha ka to microphone to dai lai ba mayam ta ri pu na ngang ba na ta ka ta ri som ta hang ge da cha sa ko ya hala man gi cái nó tàu ra ko thì gì đó chúng thà đâu có suy nghĩ được ba vì cái gì đó anh ăn xin cha xin lau xin cái nó tàu bự chú đâu bị gì thì cái này bị gì yam hàng quỳ này ba mà làm cha thì là cái gì đó ở quên sang ni cái nó phải mà tầm cha thì sẽ sang rồi ba
ada kurung tiba tiktok ada ni siam dulu sih ada ni sih ini lagi sih siam dulu pak Jangan ni pira. Oh pira. Ada gini ya. Langgai macam pera pira. Kita siapa? Jadi cuma dah orang lah semua nak kut aja. Nangin ningai lo. Nabi. Nah saya berjalan ye kai lamba. Ada ni. Yang mana? Ebudhou, Ebudhou masih kurung lagi kalau, Ebudhou ingat tadi tinggi panda, kurung terang suka, kurung mana, kurung yang perban ni sih, mangang eksa salai dah tapi singkapang jadi nama mudi, nabi, nama mana ni sih lagi le mangang sih ngam jawab tempot, lo sih bising ba, lerang akat cek. Matam nekulang kubak sangju taralo ni kacari yet ikulaitan kuya khali sari kau san hiya ni seri Ebudhou pinadi Ebudhou ni Ebudhou bisalai ni Ebudhou bisara nauda ni Ebudhou nahano male meseng macam Ebudhou tapi sudah ni namu tabung pamba yang tabung gisaron suron miron kaya ada tabung isamu haksang jami manu sa manu ising manu koyom lagi sesi seng lagi namu tabung pamba gihika gaya Imu fatwa balai mu fatwa bagi tinju balai cu bala apa matamda. Lamlen takhok terleba Ebudhou Purukshoubi hanya kerana Ebudhou konda. Ngamjaba merah miku langera nangi eksa salai lagi siklau lega semua sang do sentok serba matamda. Lainnya sang nipan lacung sang nipan. Tikung naru tingchen naru no tapi macam acung macung ini Ebudhou. Jadi perlu gaya apa ni thari kuni tu nipan pak. Kurung ay paba nungai ni sila mang salai di namo moji na suji nawi na koyum cari kau sana koyum na ting ay hiya hi akse bala seri namo di masara tinju bala suwa na patah lebu walau tingkong na jadi tingkong na jadi na kubak kangjo taralo ni kacari ye ikut laitan koyum cari kau sana hiya ni jadi pinat Ebudhou na ne hele ba mai ba sirai han thong mai ba phurai ta ban na he tai den pung phai luong na pai ga tai bang samu sang da lai ji khilen sai ra da na patapati ju lai chu ti ko na ro ti sing na ro na ta pi Ebudhou le ba mai bi ma hut ma reng bu na mu tai bang pa man jere ga tai den pung phai luong na pai na he na sing na jere ke Ebudhou tai den na pung phai na pi ni sing bin na lai ji khilen sai ra da tai bang gi samu sang da Naina patapati na patapa. Timu patapa lai mu patapu tilai rekanu lai rekanu. Koyum lagi lewani hai. Hari hayah. Ebudhou Kongba Ucheckon benau laisna. Namam nau bina cari tikau sani hiya jadi pina biu benau. Dan kurang. Ojai boy ma mayum palu ya do college ke lecture ma lei be nak na bra kai kau nak kan lagi kan onam singen hai be ma tiga cagi wa kom le kai gi angkat cagi ni kara maming ka yum na tu ni ma si wa kanu di angom ne ba salai ji maming di kau da ba yum na tu wari le bio ne ma gi ha mai wari le bio ba Ibu ma ojai bem do ma di kiri la ko gi preso ki sana tomba la semgi moi gi timam le ba ane sahi gi ma si moi se sa be so ba sieng ba ane ma di lai gi thom si dum
ꯆꯠꯇꯨꯅ ꯂꯩꯕ ꯃꯌꯨꯝ ꯃꯀꯩꯒ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯅ ꯅꯛꯅꯕꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯑꯗꯨꯝ ꯍꯪꯒꯠꯆꯒꯦ ꯐꯅꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯗꯨꯅꯤ ꯁꯤꯗ ꯃꯣꯏ ꯈꯔ ꯁꯥꯔꯚꯤꯁ ꯇꯧꯏ ꯀꯟꯅ ꯑꯗꯨ ꯀꯟꯅꯗꯤ ꯂꯥꯏꯁꯪ ꯅꯨꯡꯁꯪ ꯁꯥꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯝ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯅꯤ ꯍꯣꯏ ꯃꯤ ꯃꯊꯪ ꯃꯊꯪ ꯈꯔ ꯂꯥꯛꯑꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯁꯤ ꯑꯃꯨꯛꯇꯪ ꯍꯣꯠꯅꯒꯦꯀꯣ ꯌꯥꯏ ꯄꯥꯎ ꯑꯗꯣ ꯑꯁꯣꯝꯒꯥꯁꯦ ꯀꯥꯈꯠꯂꯒ ꯂꯣꯏꯅ ꯀꯩꯅꯣ ꯌꯥꯏ ꯑꯩ ꯇꯧꯕ ꯂꯥꯡꯊꯣꯏ ꯃꯇꯣꯟ ꯇꯔꯦꯠ ꯄꯤꯔꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯄꯨꯔꯨꯛꯁꯧꯕꯤ ꯍꯥꯏꯅꯕꯗꯣ ꯉꯁꯥꯏꯒꯤꯗ ꯑꯗꯨꯝ ꯉꯥꯒꯤ ꯃꯣꯡꯈꯠꯂꯛꯄꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯀꯣꯡꯒꯣꯟ ꯀꯥꯕꯁꯦ ꯑꯆꯧ ꯑꯆꯧꯕ ꯀꯥꯔꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏ ꯃꯔꯛ ꯃꯔꯛꯇ ꯃꯌꯥꯏꯗ ꯇꯧꯔꯤꯁꯦ ꯂꯦꯞꯇꯅ ꯁꯧꯔꯤꯁꯦ ꯑꯁꯤꯁꯤꯅꯦꯅ ꯇꯥꯛꯄꯤ ꯄꯥꯕꯨꯡꯅ ꯁꯤꯗꯁꯨ ꯁꯪꯂꯦꯟ ꯃꯆꯥ ꯑꯃ ꯂꯩ ꯁꯪꯂꯦꯟ ꯃꯆꯥꯁꯦ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯑꯩꯈꯣꯏ ꯀꯥꯞꯆꯒꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯒ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕ ꯂꯦꯡꯊꯣꯛꯄꯤꯅꯕ ꯇꯧꯁꯤ ꯁꯤꯒꯤ ꯂꯥꯏꯐꯝꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯈꯤꯇꯪ ꯍꯧꯅ ꯍꯥꯏꯕꯤꯌꯨꯅꯦ ꯃꯌꯥꯝ ꯇꯥꯅꯕ ꯑꯩꯈꯣꯏꯒꯤ ꯗꯁꯥ ꯂꯪꯐꯝ ꯐꯠꯇꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯕꯁꯦ ꯗꯥꯎꯒꯨꯝꯕ ꯁꯨꯝ ꯀꯩꯅꯣ ꯌꯥꯗꯕꯁꯦ ꯁꯤꯗ ꯅꯤꯖꯔꯒ ꯀꯣꯛꯑꯦ ꯐꯩꯌꯦꯅ ꯍꯥꯏꯕ ꯗꯥꯎ ꯌꯥꯕ ꯑꯣꯏꯕꯤꯔꯣ ꯏꯇꯩꯃ ꯑꯗꯨꯒ ꯗꯁꯥ ꯂꯪꯕꯟꯁꯨ ꯂꯣꯏ ꯀꯣꯛꯄ ꯑꯣꯏꯕꯤꯔꯣ ꯃꯌꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯕꯨ ꯊꯥꯖꯕꯤꯕ ꯏꯕꯨꯙꯧꯕꯨ ꯅꯤꯡꯕꯤꯕ ꯃꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯒ ꯗꯁꯥ ꯂꯪꯕꯟ ꯐꯠꯇꯕ ꯑꯃꯗꯤ ꯗꯥꯎ ꯌꯥꯗꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯨꯒꯤ ꯃꯇꯥꯡꯗ ꯊꯧꯅꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯊꯝꯖꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯑꯁꯤ ꯏꯕꯨꯙꯧ ꯑꯁꯤꯕꯨ ꯊꯧꯒꯜꯖꯒꯦ ꯌꯥꯏꯐꯕ ꯑꯣꯏꯖꯒꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯃ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯏꯁꯪꯁꯦ 1982ꯗ ꯁꯥꯕꯅꯤ ꯍꯥꯏ ꯑꯗꯣ ꯃꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯦ ꯌꯥꯝ ꯄꯦꯠꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯨꯝ ꯅꯝꯃꯦ ꯃꯅꯤꯡꯂꯣꯝꯗ ꯅꯝꯊꯔꯒ ꯂꯩ ꯁꯤꯒꯤ ꯂꯥꯏꯁꯪꯁꯦ ꯁꯦꯝꯖꯤꯟꯕꯤꯔꯒꯕꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯨ ꯑꯗꯨꯃꯛ ꯐꯥꯎꯖꯩ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯉꯝ ꯃꯊꯧꯁꯤꯡꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯍꯦꯟꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ
ꯂꯥꯏꯐꯝ ꯂꯦꯟ ꯑꯃ ꯑꯣꯏꯍꯟꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯆꯔꯤꯕ ꯇꯤꯝ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯁꯨ ꯑꯗꯨꯃꯛ ꯐꯥꯎꯖꯩ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧꯒꯤ ꯊꯧꯒꯜ ꯇꯧꯕꯤꯕꯒꯤ ꯅꯠꯇꯕꯤꯗ ꯃꯐꯝꯁꯦ ꯌꯥꯝ ꯏꯪ ꯆꯤꯛꯄ, ꯌꯥꯝ ꯆꯤꯛꯄ, ꯑꯩꯈꯣꯏꯒꯤ ꯎꯆꯦꯛ ꯋꯥꯌꯥ ꯈꯣꯡꯕ, ꯑꯗꯨꯒ ꯇꯤꯟ ꯀꯥꯡ ꯃꯈꯣꯜ, ꯃꯣꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯕꯗ ꯒꯥꯔꯤꯒꯨꯝꯕ ꯃꯤꯒꯨꯝꯕ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯇꯥꯕ ꯐꯪꯗꯦ꯫ ꯂꯩꯖꯔꯤꯕꯁꯤ ꯑꯩꯈꯣꯏ ꯀꯣꯡꯕ ꯎꯆꯦꯛꯀꯣꯟꯗ ꯂꯩꯕ ꯃꯌꯥꯝꯅ ꯄꯨꯔꯨꯛꯁꯧꯕꯤ ꯏꯕꯨꯙꯧꯒꯤ ꯂꯥꯏꯐꯝ ꯂꯦꯟꯗꯅꯤ ꯂꯥꯛꯆꯔꯤꯕꯁꯤ꯫ ꯉꯁꯤ ꯑꯩꯈꯣꯏ ꯇꯤꯝꯁꯤꯒꯤꯗꯤ ꯑꯍꯥꯟꯕ ꯚꯤꯖꯤꯠꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯐꯝ ꯑꯁꯤꯗ꯫ ꯊꯑꯣꯏꯅ ꯁꯤ ꯃꯐꯝꯁꯤ ꯆꯠꯆꯔꯨꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯗꯤ ꯅꯠꯆꯗꯦ꯫ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯆꯥꯏꯕ ꯂꯥꯛꯆꯕꯅꯤꯗ ꯏꯕꯨꯙꯧꯒꯤ ꯃꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯌꯧꯁꯜꯂꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯍꯥꯏꯖꯔꯨꯕꯗ ꯆꯠꯂꯨꯁꯤ ꯑꯗꯨꯗꯤꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯎꯍꯟꯖꯒꯦ ꯈꯟꯗꯨꯅ ꯂꯥꯏꯚ ꯊꯥꯗꯣꯛꯆꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄꯤꯅꯤꯡꯕ ꯂꯩꯔꯕꯁꯨ ꯉꯁꯥꯏ ꯏꯄꯨꯅ ꯊꯝꯕꯤꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯌꯥꯎꯕꯤꯈꯤꯕ ꯍꯧꯔꯛꯄꯗ ꯃꯍꯥꯛꯅ ꯊꯝꯕꯤꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯋꯥꯏꯟ ꯇꯧꯔꯒ ꯃꯄꯨꯡ ꯐꯥꯅ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯄꯨꯡ ꯀꯌꯥꯗꯩꯅ ꯀꯌꯥꯐꯥꯎ ꯂꯥꯛꯄ ꯌꯥꯕ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯁꯤꯒꯤ ꯂꯥꯏꯚ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯖ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯈꯨꯗꯤꯡꯗ ꯐꯣꯂꯣ ꯇꯧꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏ ꯄꯦꯖ ꯑꯁꯤꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯏꯕꯨꯙꯧ ꯄꯨꯔꯨꯛꯁꯧꯕꯤ ꯏꯕꯨꯙꯧꯕꯨ ꯊꯧꯒꯜ ꯄꯤꯕ ꯑꯣꯏꯅ ꯁꯤꯌꯔ ꯑꯃꯨꯛꯇꯪ ꯇꯧꯕꯤꯗꯨꯅ ꯄꯦꯖ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯗ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩ ꯙꯔꯃꯕꯨ ꯆꯠꯆꯔꯤꯕ ꯃꯤꯌꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯌꯧꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄꯦꯖ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯗ ꯉꯁꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯤ꯫ ꯇꯥꯃꯣ ꯁꯥꯟꯇꯤꯀꯨꯃꯥꯔ ꯀꯃꯦꯟ ꯑꯃ ꯊꯝꯕꯤꯔꯛꯑꯦ꯫ ꯇꯥꯃꯣ ꯁꯥꯟꯇꯤ ꯀꯃꯦꯟ ꯑꯁꯤ ꯄꯥꯊꯣꯛꯆꯔꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯂꯥꯏꯚ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯀꯣꯔꯧꯒꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯕ ꯃꯦꯡꯂꯕ ꯏꯄꯣꯝꯂꯛꯇ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯀꯨꯝꯍꯩ ꯀꯌꯥꯗ ꯅꯤꯡꯊꯤꯖꯔꯕ꯫ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯌꯥꯝꯅ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯒꯤ ꯑꯩꯈꯣꯏ ꯋꯥꯈꯜꯗꯒꯤ ꯊꯣꯛꯑꯣ ꯌꯥꯗ꯭ꯔꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯅꯤꯡꯊꯤꯖꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯊꯝꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯥꯃꯣꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯈꯤꯕ ꯑꯩꯈꯣꯏ ꯄꯦꯖ ꯑꯁꯤꯅ ꯌꯨꯝ ꯌꯨꯝꯗ ꯆꯠꯇꯨꯅ ꯑꯩꯈꯣই ꯚꯤꯖꯤꯠ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡ ꯁꯛꯅꯥꯏꯔꯕꯁꯤꯡ ꯎꯅꯕꯒꯤ ꯊꯧꯔꯝ ꯄꯔꯦꯡꯁꯤꯡ ꯂꯩꯖꯔꯝꯕꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯣꯏꯅꯗꯤ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯕꯨꯗꯤꯅꯦ ꯑꯩꯈꯣꯏ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯃꯅꯨꯡꯗꯕꯨꯗꯤ ꯇꯥꯃꯤꯟꯅꯕ ꯅꯠꯇꯦ, ꯑꯗꯨꯑꯣꯏꯁꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯔꯣꯏꯗꯕ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣই ꯅꯨꯃꯤꯠ ꯈꯔꯅꯤ ꯌꯩꯊꯣꯛꯆꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯖꯕꯅꯤ꯫ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯑꯦꯛꯇꯤꯚꯤꯇꯤ ꯇꯧꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯦꯟꯇꯔꯇꯦꯟ ꯇꯧꯖꯔꯝꯕꯗꯨ ꯃꯇꯝ ꯈꯔ ꯂꯦꯞꯆꯈꯤꯒꯦ ꯍꯥꯏꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯔꯥꯀꯦꯁ ꯑꯈꯣꯡꯕꯝ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯣꯡꯃ ꯇꯥꯏꯃꯤꯡ ꯆꯥꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯏꯕꯨꯙꯧꯅ ꯀꯧꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯇꯥꯡ ꯆꯥꯕꯗ ꯂꯣꯏꯅꯃꯛ ꯀꯚꯔ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯈꯨꯗꯤꯡ ꯅꯣꯡꯃꯗ ꯂꯣꯏꯅꯃꯛ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯆꯒꯦ ꯍꯥꯏꯕꯁꯤ ꯔꯥꯀꯦꯁ ꯑꯈꯣꯡꯕꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯇꯤꯅꯥ ꯊꯤꯡꯉꯣꯝ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ꯫ ꯃꯌꯥꯝ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯈꯪꯕꯤꯅꯤꯡꯕ ꯑꯍꯦꯟꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯄꯦꯖ ꯑꯁꯤꯗ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯎ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯈꯪ ꯑꯍꯩꯁꯤꯡꯗ ꯍꯪꯉꯕ ꯃꯇꯨꯡꯗ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯊꯝꯕꯤꯅꯤꯡꯕ ꯁꯖꯦꯁꯟ, ꯐꯤꯗꯕꯦꯛ, ꯀꯃꯦꯟꯠꯅꯆꯤꯡꯕ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛꯇ ꯊꯝꯕꯤꯅꯤꯡꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯒꯁꯨ ꯏꯟꯕꯣꯛꯁ ꯇꯧꯕꯤꯔꯛꯅꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯄꯦꯖ ꯑꯁꯤꯗ ꯅꯝꯕꯔ ꯄꯤꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔꯗꯨꯗ SMS ꯇꯧꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫